ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯍꯜ ꯂꯃꯟ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯑꯦꯃꯦꯖꯤꯡ ꯕꯥꯏꯕꯜ ꯄ꯭ꯔꯣꯐꯦꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯗꯥꯅꯤꯌꯦꯜ 11ꯒꯤ 40 to 45ꯒꯤ ꯁꯦꯔꯤꯁ ꯑꯗꯨꯒꯤ ꯄꯥꯔꯠ 2ꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕꯗ ꯗꯥꯅꯤꯌꯦꯜ 11ꯒꯤ 40 ꯅꯩꯅꯈ꯭ꯔꯦ, ꯉꯁꯤꯅ 41, 42 ꯑꯁꯤ ꯅꯩꯅꯕ ꯉꯝꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ꯫ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ꯫ ꯁꯔꯒꯗ ꯂꯩꯕ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯎꯔꯕ ꯊꯧꯖꯥꯜ ꯍꯩꯕ ꯏꯄꯥ ꯏꯁꯣꯔ, ꯉꯥꯛꯄ ꯉꯥ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯁꯦꯝꯕꯤꯔꯤꯕꯅꯤ꯫ ꯄ꯭ꯔꯚꯨꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯊꯣꯛꯂꯒꯗꯕ ꯄ꯭ꯔꯣꯐꯦꯁꯤ ꯈꯨꯗꯤꯡꯃꯛꯁꯨ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯃꯥꯡꯖꯧꯅꯅ ꯈꯟꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯩꯅꯔꯤꯕ ꯑꯦꯟ ꯇꯥꯏꯝꯒꯤ ꯃꯇꯝꯗ, ꯑꯔꯣꯏꯕ ꯃꯇꯝꯗ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯈꯨꯗꯨꯝ ꯆꯟꯅꯤꯡꯉꯥꯏ ꯀꯔꯤ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯕꯥꯏꯕꯜꯗ ꯄꯤꯔꯝꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯩꯅꯖꯔꯤ꯫ ꯃꯁꯤꯗ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯅ ꯆꯪꯕꯤꯗꯨꯅ ꯐꯖꯅ ꯈꯪꯍꯟꯕꯤꯌꯨ꯫ ꯅꯍꯥꯛꯀꯤ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡꯗ ꯅꯩꯅꯖꯕ ꯉꯝꯍꯟꯕꯤꯌꯨ꯫ ꯇꯥꯔꯤꯕ ꯈꯨꯗꯤꯡꯗꯁꯨ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯃꯦꯟ꯫ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯣꯏ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯀꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯅꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯅꯠꯆꯗꯦ, ꯕꯥꯏꯕꯜꯅ ꯍꯥꯏꯔꯝꯕ ꯑꯆꯦꯟꯕ ꯑꯗꯨꯒꯤꯗꯃꯛꯅꯤ, ꯃꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯖꯕꯅꯤ꯫ ꯑꯩꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯍꯥꯏꯔꯒ ꯅꯈꯣꯏꯅ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ꯫ ꯃꯁꯤꯒꯤ ꯑꯔꯥꯟꯕ ꯕꯥꯏꯕꯜꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯅ ꯍꯥꯏꯖꯕꯅꯤ꯫ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯇ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯕ ꯌꯥꯝꯅ ꯐꯦꯠꯐꯨꯜ ꯑꯣꯏꯕ, ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯈꯪꯖꯗꯕ ꯃꯤ ꯀꯌꯥꯃꯔꯨꯝ ꯂꯩ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯔꯣꯏꯕ ꯃꯇꯝꯗ ꯃꯈꯣꯏ ꯊꯣꯛꯂꯛꯇꯨꯅ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯐꯥꯎ ꯑꯁꯤ ꯁꯟꯗꯣꯛꯄꯗ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯁꯦ꯫ ꯑꯩꯈꯣꯏꯅ ꯚꯔꯁ 41, ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯚꯔꯁ 40ꯗ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯦ꯫ ꯃꯗꯨꯗꯤ ꯀꯔꯝꯕ ꯃꯇꯝꯗ? ꯚꯔꯁ 40ꯗ ꯇꯥꯏꯝ ꯑꯣꯐ ꯗ ꯑꯦꯟ ꯍꯥꯏꯕꯗꯤ 1798ꯀꯤ ꯃꯇꯝꯗ ꯀꯤꯡ ꯑꯣꯐ ꯗ ꯁꯥꯎꯠ ꯍꯥꯏꯕꯗꯤ ꯐ꯭ꯔꯥꯟꯁꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯇ ꯋꯥꯔ ꯇꯧꯒꯅꯤ, ꯑꯗꯨꯒ ꯋꯥꯔ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯀꯤ ꯄꯥꯄꯦꯁꯤꯒꯤ ꯍꯤꯂꯤꯡ ꯋꯨꯟ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯕ ꯍꯧꯔꯛꯇꯨꯅ, ꯑꯗꯨꯒ ꯃꯥꯁꯦ 1991ꯗ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯀ ꯌꯨꯅꯥꯏꯇꯦꯠ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯃꯈꯣꯏꯅ ꯄꯨꯜꯂꯒ ꯃꯈꯣꯏꯅ ꯀꯝꯃꯨꯅꯤꯖꯝ USSR ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯦ ꯂꯩꯈꯥ ꯇꯥꯕ ꯉꯝꯈꯤ꯫ ꯃꯈꯣꯏꯁꯦ ꯕ꯭ꯔꯤꯡ ꯗꯥꯎꯟ ꯇꯧꯕ, ꯃꯈꯣꯏꯁꯦ ꯂꯩꯈꯥ ꯇꯥꯕ ꯄꯣꯔꯛꯈꯤ ꯍꯥꯏ꯫ ꯃꯗꯨꯅꯤ ꯃꯍꯥꯛꯀꯤ ꯀꯦꯝꯄꯦꯟ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯀꯦꯝꯄꯦꯟ ꯇꯧꯔꯦ꯫ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯍꯤꯂꯤꯡ ꯍꯧꯔꯛꯄꯒ ꯂꯣꯏꯅꯅ ꯃꯊꯪ ꯆꯠꯊꯔꯛꯑꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯔꯝꯕ ꯁ꯭ꯇꯦꯞ, ꯃꯍꯥꯛꯅ ꯀꯗꯥꯏꯗ ꯃꯍꯥꯛꯅ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ, ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟꯁꯤ ꯀꯗꯥꯏꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ꯫ ꯚꯔꯁ 41ꯗ ꯍꯥꯏ, He shall enter into the glorious land, ꯑꯗꯨꯅ ꯃꯇꯤꯛ ꯃꯉꯥꯅ ꯊꯝꯂꯕ ꯂꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯄꯦꯁꯤꯅ ꯆꯪꯉꯛꯀꯅꯤ, ꯄꯥꯄꯦꯁꯤꯅꯁꯨ ꯆꯪꯒꯅꯤ꯫ Many countries shall be overthrown. ꯁꯤꯗ ꯀꯟꯇ꯭ꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯦꯟꯖꯟꯕ ꯍꯥꯞꯆꯤꯟꯕ ꯋꯥꯍꯩꯅꯤ, ꯑꯣꯔꯤꯖꯤꯅꯦꯜ ꯕꯥꯏꯕꯜꯗ ꯌꯥꯎꯗꯦ꯫ ꯑꯗꯨꯅ ꯃꯤ ꯀꯌꯥꯃꯔꯨꯝ ꯃꯍꯥꯛꯅ ꯅꯝꯊꯥꯛ ꯇꯧꯒꯅꯤ, ꯃꯍꯥꯛꯅ ꯈꯨꯗꯨꯝ ꯆꯟꯒꯅꯤ꯫ But this shall escape out of his hand. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯀꯅꯤ ꯀꯅꯥ? Even Edom, Moab, and the sheep of children of Ammon. ꯑꯃꯣꯟꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯒꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯏꯔꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯃꯍꯥꯛꯀꯤ ꯑꯦꯇꯦꯛꯁꯦ ꯀꯗꯥꯏꯗꯅꯣ? ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ USSR, ꯔꯁꯤꯌꯥ ꯍꯥꯏꯕꯁꯦ, ꯃꯥꯒꯤ ꯀꯝꯃꯨꯅꯤꯁ ꯍꯥꯏꯕꯁꯦ ꯔꯁꯤꯌꯥꯗ ꯃꯨꯠꯊꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯑꯦꯇꯦꯛ ꯃꯦꯟ ꯇꯥꯔꯒꯦꯠꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯒ꯭ꯂꯣꯔꯤꯌꯁ ꯂꯦꯟ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯒ꯭ꯂꯣꯔꯤꯌꯁ ꯂꯦꯟ, ꯃꯇꯤꯛ ꯃꯉꯥꯅ ꯊꯝꯂꯕ ꯑꯗꯨꯒꯨꯝꯕ ꯐꯖꯈ꯭ꯔꯕ ꯂꯝ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯌꯦꯡꯁꯤ꯫ ꯒ꯭ꯂꯣꯔꯤꯌꯁ ꯍꯥꯏꯕꯁꯤ ꯍꯤꯕ꯭ꯔꯨꯒꯤ ꯋꯥꯍꯩ 6643 ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯄꯅꯤ꯫ ꯃꯥꯒꯤ ꯃꯤꯅꯤꯡꯗꯤ ꯕ꯭ꯌꯨꯇꯤꯐꯨꯜ, ꯐꯖꯕ, ꯒꯨꯗꯂꯤ, ꯌꯥꯝꯅ ꯑꯐꯕ, ꯄ꯭ꯂꯤꯖꯦꯟ, ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ, ꯌꯥꯝꯅ ꯍꯔꯥꯎ ꯇꯔꯥꯝꯅꯤꯉꯥꯏ ꯑꯣꯏꯕ, ꯌꯥꯝꯅ ꯐꯖꯔꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝꯅꯤ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯒ꯭ꯂꯣꯔꯤꯌꯁ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯖꯕ ꯂꯝꯅꯤ ꯍꯥꯏꯕꯅꯤ, ꯍꯥꯏꯗꯤ ꯌꯥꯝꯅ ꯂꯩꯍꯥꯎ ꯆꯦꯟꯕ, ꯌꯥꯝꯅ ꯐꯖꯕ ꯂꯝ꯫ ꯑꯗꯨ ꯅꯝꯕꯔꯁ 13ꯒꯤ 27, 29 ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ 27ꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ꯫ They told him and said, We came unto the land whither thou sendest us. ꯃꯣꯖꯦꯁꯅ ꯀꯦꯅꯥꯟ ꯌꯦꯡꯅꯤꯡꯉꯥꯏꯒꯤ ꯃꯤ 19 ꯊꯥꯔꯕ ꯃꯇꯨꯡꯗ
ꯃꯈꯣꯏꯅ ꯍꯥꯏꯕꯅꯤ ꯅꯈꯣꯏꯅ ꯊꯥꯈꯤꯕ ꯂꯝ ꯑꯗꯨ ꯌꯦꯡꯉꯨ ꯍꯥꯏꯅ ꯊꯥꯈꯤꯕ ꯂꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯂꯦ surely it flow with milk and honey ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯦ ꯈꯣꯏꯍꯤ ꯁꯪꯒꯣꯝ ꯆꯦꯟꯕ ꯂꯝꯅꯤ this is the fruit of it ꯃꯁꯤꯅ ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯍꯥꯏꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯝ ꯀꯦꯅꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯈꯣꯏꯍꯤꯒ ꯁꯪꯒꯣꯝꯒ ꯆꯦꯟꯕ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯌꯥꯝꯅ ꯐꯖꯕ ꯌꯥꯝꯅ ꯂꯩꯍꯥꯎ ꯆꯦꯟꯕ ꯃꯐꯝꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯄꯜꯂꯤꯕ ꯑꯩꯈꯣꯏꯅ ꯒ꯭ꯂꯣꯔꯤꯌꯁ ꯂꯦꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯖꯔꯦꯜꯕꯨ ꯈꯪꯅꯩ ꯑꯃꯨꯛ ꯌꯦꯡꯁꯤ ꯂꯦꯟ ꯍꯥꯏꯕꯁꯤ ꯍꯤꯕ꯭ꯔꯨꯒꯤ ꯋꯥꯍꯩ 776ꯅꯤ ꯃꯁꯤꯗ ꯄꯜꯂꯤꯕꯁꯦ ꯂꯦꯟ ꯑꯣꯐ ꯀꯅꯥꯟ ꯍꯥꯏꯅ ꯈꯪꯅꯩ ꯃꯁꯤ ꯏꯖꯔꯦꯜ ꯂꯩꯕꯥꯛꯄꯨꯅꯤ ꯑꯗꯨꯒ ꯄꯤꯁꯤꯗꯥ ꯕꯥꯏꯕꯜꯅ ꯑꯁꯨꯝꯅ ꯒ꯭ꯂꯣꯔꯤ ꯔꯦꯟꯁꯦ ꯏꯖꯔꯦꯜ ꯂꯦꯟ ꯑꯣꯐ ꯏꯖꯔꯦꯜ ꯍꯥꯏꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯤ ꯌꯦꯡꯃꯤꯟꯅꯁꯤ he shall reach also the land of Israel ꯏꯖꯔꯦꯜꯒꯤ ꯂꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯧꯒꯅꯤ ꯍꯥꯏꯕꯗꯤ ꯄꯥꯄꯦꯁꯤꯅ and many people shall be slain mi kamarum hatkani hamni mana but this shall be delivered out of his hand even Edom Moab and the remnant of children of Ammon gi masa masu singi lem horiba lemakhak amasung Edom Moab sing ase mahaki makhutagi kangani hamni kya da mayek shengraba masigi translation asina maduna takpadi masida paliba glorious land habse aikoina masi ꯑꯩꯈꯣꯏꯅ ꯂꯤꯇꯔꯦꯜꯗ ꯏꯖꯔꯦꯜꯕꯨ ꯈꯪꯅꯩ ꯏꯖꯔꯦꯜꯒꯤ ꯂꯩꯕꯥꯛ ꯀꯦꯅꯥꯟ ꯑꯗꯨꯕꯨ ꯂꯦꯟ ꯑꯣꯐ ꯀꯦꯅꯥꯟꯕꯨ ꯈꯪꯅꯩ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯏꯖꯔꯦꯜ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯏꯖꯔꯦꯜ ꯍꯥꯏꯕꯁꯦ ꯔꯣꯃꯥꯟꯁ 9ꯒꯤ 8 ꯑꯃꯁꯨꯡ ꯒꯦꯂꯦꯁꯤꯌꯟꯁ 3ꯒꯤ 29 ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯒꯦꯂꯦꯁꯤꯌꯟꯁ 3ꯒꯤ 29ꯗ ꯍꯥꯏ if ye be Christ नखोइजे ख्रिस्टगी ओइबा तारगदी नखोइसे ख्रिस्टबु थाजबा तारबदी then are ye Abraham seed नखोइ अब्राहम गी दारा ओइरे and heirs according to the promise ishona wasak piba adugi matuina mahaki dara saudanada adu oire asina habdi christian sing ase akoina thajaba tardi Abraham gi dar spiritual akoina Israel habdu akoina oire aduna matang asidadi karambano glorious land haina khangna dipse kaino Abraham get spiritual dara lemobusing habdi maru aina ishor gi aningbagi matuina bible gi matuina saliba aroibagi asengba remnan people sing ase masibani masibo aikoina khani maru aina masida paliba se Israel haina paliba se aikoina Seventh Day Adventist sing asibu aikoina khangnabe yai adu Seventh Day Adventist oibu khudima makoina sarga sakadaba nate aduga atopa denomination sing Roman Catholic tagi Hindu dagi Buddhist tagi aduga atopa Protestant church sing dagi prithibida leba mepong khudima ase aroiba matamda ishorgi wapau sandokpa matamda makoi khudima achumba aduda makoina lakani ishorgi asengba sabat aduda makoina lakani habse basine aduna spiritual Israel haina khani je ishorgi haibe inba bible gi matuina saliba adugumba sing adubu aikoina khangnai asida asumna hai ministry of healing hairiba lairi asigi page 405 da asumna hai we are numbered with Israel Israel gi manu sankhre all the instructions given to the Israelite of all concerning the education training of their children thaine gi mamang ida Israel gi misingda masa masu lairi tambiba amasung takpi tambiba ki maramda pikiba pokta khudima aduga all the promises of blessing through obedience haibe in begi bor khudima ngagi wasa khudima are for us ikoi gini hamne aduna ikoina hujik lairiba Christian oiriba khudima Bible ki matung saliba achuna Abraham gumna hai thajabagi mapana haibe liba mipong khudima ase koina spiritual Israel ni masilaira masibuni koina khangne aduga mathangda mu yengsi country saiba abse aikoina additional word ni habje koina laikre masidi translator sin hapsan bane masini aikoina yengse adoi tadi mathangda aikoina Edom haidi magi makhutagi kangada misinde Edom habi atadi red habani Genesis 25 ki 30 to 34 na koina paba matamda koina khangani aikoina isauje aikoina pokpa matamda kaidoge hamna Jacob ka Esau ga pokpa matamda Esau je aikoina masaje ngaksanga na popone adugi dama mahaki mami ngangbagi dama Edom haina aikoina panbane Hebrew 12 ki section 17 da ju sunu pale Esau gi mori balam jati aikoina maase yamna tukusaba ma koina chaksa khom amagi dama mahaki badai puyon thokpa ngamba adugumba mission aduni aduna mahasi mami thangda aikoina asumna yon thokimna mana kanna tengthaduna su magi Esau gi boro da mami thangda mana
नीबा मतमदा फंगद्रे हाइना असुमना हाय अदुना मसिदा पलेबसे अखोइना इदोम हाइरगा अखोइना इसावबो अखोइना खंगनारे मथंगदा मोआब अमसुंग आमोन हाइबसे अखोइना मुजिन जेनेसिस 19 की 36 38 की मतुंग इना आमोन ग मोआब खुजे खनागी मसासिंगनो हाइबा मतमदा अखोइना लॉट की मचा नुपीसिंगना इशोना यादबा मोंगदा मपागा लोइनरगा पोखिबा मसासिंग अदुनी अहानबा जैकोब की अहानबा मचा नुपी अदुना पोखिबा मचा अदुगी ममिंग मचा नुपा अदुगी ममिंग मोआब कवे अदुगा अनिसुबा हुजु फावबना मोआब हाइना खंगनादेबनी अनिसुबा अतोंबी मचा नुपी अदुना पोखिबा अदुना मागी ममिंग अखोइना बेनानी हाइबदी आमोन हाइना ngasi फावबा खंगने मसी इशोना यादबा मोंगदा आइना यादबा मोंगदा पोखिबा अदुगुंबा ओक्तबा अदुगुंबा लमचत पापतिगी ओइरपा अदुगुंबा जाचिंग अदुबो अखोइना खंगने मखोइसिंग असे इस्राएल की मरी मताने लॉट का अब्राहम की मपागा लॉट की मपागा मखोइ पौमिने मखोइसिंग असे मरी मताने अखोइना इदोम हाइरजु इसावरसु जैकोब की माकी मयामबनी अदु मखोइनी अदुबो ममैथंगदा मखोइसिंग असे ईश्वर की यंगनबो ओइरे अदुना एजिकल 25 की 12 जेफानिया 2 की 8 to 16 Deuteronomy 23 3 to 8 Isaiah 34 chapter 34 63 की 1 to 6 Psalm 137 की 7 दा नखोइना पारा काददी कमाइन मखोइना यंगनबो ओइरकुनो हाइबदो यंगसे Ezekiel 25 की 12 दा पासे thus said the Lord God Mapu ibungona asumna haiki because that Edom had dealt against the house of Judah by taking vengeance laman kumdana Edomna shorgi Judagi Judagi mahakta mahangna lantauki and had greatly offended yamna sauna mahana maran paptauki and revenged himself upon them mahamasamuna makoida laman kumki habisini Masida Laira Deuteronomy 23 3 4 An Ammonite or Moabite shall not enter into the congregation of the Lord. Ishogi meetin bamfumda Ammonite natraga Moabite kanam tasang bayar. Even to their 10th generation shall they not enter into the congregation of the Lord forever. Adana makogi masa surun tara subu phawu makone Ishogi sangda sapayaro maramdi for that they made you not with bread and with water in the way makone Egyptagi tholapum batanda makoina tanga ishinga makoi arang koram kohon bigi mohta the mind when they came out of Egypt and because they hired against the Balaam the son of Beor or of Petor of Mesopotamia to curse the Mokoina Balaam Haiba Dugo Macha Odo Mokoina Nectana Mokobo Sapto Nakina Masuna Honaki Amasina Takudi Kanana Kana Idom Moab Mamsung Moabite Ammon Mokoshing say Shogi Hana Shogi Yang Naba Missing Oirambani Masine Koina Revelation 16 gi 13-19 dana koina paba matamda Babylon gi magi akoigi masida kanglup ahum thongna khaidoi adubu so koina khangna ba yai adudi koina paragumse masi matam leite adui tari koina yangse spiritual Edom and Moab habse kanano habse hoi mokoje koina literally mokoje ishogi mari mata oiramba adubu makoina ishogi misingi mayok ta lepkiba ishogi misingda laman kumba makoida mateng pangdaba daga adugumba chat ama yengnaba oirakhi adu Isaiah 10 gi 11 gi 10 to 14 da ikoina amu yengminarase madude and it shall come to pass in that day haribun amina to rasumno oirakani that the Lord shall set his hand against a second time to recover the remnant of his people makile makhak mayam ase amuk hana mana khomjan ngai dama aniruk shubo ena ishona maki makot thagani we shall be left from Assyria the Gilem Hoba from Egypt and from Patros from Cush from Elam from Shinar from Hamad from the island of the sea Samudra Gilam Sing Sidayam Pangira Shinar Elam Hamad Patros Cush Egypt amsung Assyria the Gilem how do we show you missing do Roy Anish boy Nishona Comtanaba Honagani Havne and he shall set up an ensign for the nation Pitip the labor zasing sigidam ensign have this sign banner flag sinasingba amamahang sengotkani kari pitip the labor sing asi kari sign magi khudam sengotkani habdo sell habdo kari no habdo kana muyangse kona yumnese and shall assemble the aquats of Israel like tanthokraba makoi adu khumjan gini gather together the difference of Judah from four corners of the earth pitipi katsin mari dagi sai thokraba Israel Judah sing adu mahana khumjakani but adubu they shall fly upon the soldiers of
Philistine toward the west maikeda leba Philistine sing adugi marang banda makoina pagini hadi makoibu khudum changini they shall point them of the east together nongchupta leibudu su makoina tumna makoina mangi ise masa singina they shall lay their hand upon the Edom and Moab ki mathakta su makoina makut tagani and the children of Ammon shall obey them adubu Ammon ki masa singa makoina haibudu ingini Israel na haibudu ingini sini masdegi palace yam phajai kun inside haibse sil haibje ekoina sign natraga banner masi maroina ekoina yengba matan magi definition the Hebrew gi 5 to 6 4 gi matoina flag hai also a cell hai by implication a flag star adisai shoe generally maroina signal figuratively token khudam banner all cell in sign standard haina kana King James version the sin of the standard 7 times in sign and 6 times pole and anira banner and cell haina 2 times aduga sign habjina amaram sine aduna masida paliba in sign haina khangna ribje ko nisum masigi context ka yengbo matamde masi maroina sabat bo ekoina khangne isinopsa aduna aroiba matamde ishona magi mission de khumjan ngai gi dama sabat ki sabat asina khudam oigini hamni aroiba finance gi crisis ki matamde sabat musung sande habse masina oigini hamni ai mark of the beast haiba series adugi series atuna khoni yangade hena pap thagani maduni aduguma matam aduda haiba mission ase makhoi ase ingalakani aduna masida khona spiritual Ammon Moab Edom habse kaino ishorgi yangnabadi oikraba adubu aroibagi matamda ishorgi sabat ase aikho masi aikhoina sabat ki asumba je mepung khudimota sandokpa matamda haiba sabat ki asumba je loksallaga aduga aikhoina makhoina lairuba phattaba makhon yengnaba oiramado makhon ishona haiba singado ilaga laiba atopa church prithibi mapung khudingda leiba tongan si denomination sing adu religion sing da leiriba mission adubu makoini shogi asumdo khangaga shogi asengba sabat adu induna lakliba mission adu madubu ikoina khangnai masi maroina aroibigi matam ikoina last loud cry message piba matamda yakani mina samba lo inbigi motta shona haiba maroina 10 commandment maroina sabat commandment asigi matung induna Prabhu Jesu Christa gonda thajaduna halaiba mission adubu Ammon amsung Edom haina ikoina masi ikoina khangnai sinausa adudi masigi meaning ase ikoina phajana salasi ikoina 41 gi ikoina 41 ase phajana salase masi ikoina nainaba taragadi sinausa yamna matam di sangani adubu ikoina yengse mathangi prophecy gi anisaba target ase mahana kadai du egini shorgi asengba church remnant church have the Revelation 12 ki 17 machine which have the testimony of Jesus Christ Prabhu Jesu Christ gi sakhi leiba aduga ishogi yathangsin ngakpa adugumba mission aduda mahana sangane hamni aroibe remnant sing adu masida haibani masine ishogi church ta attack torkane hamni hoji pawa akoina Seventh Day Adventist Church ta Roman Catholic Church na yam phajana attack tokre hoji lairiba akhoi gi lusing basing ayam basu makoina Roman Catholic Church World Council of Church asigi matung ina chatli aduga Bible habisu Roman Catholic sing na sinaba Bible asi asengba Bible hene makoina hairi yam laikre sinause makoina church se kamaina attack tobra habne aduga jajut ki amramna akhoi gi Seventh Day Adventist ta sangduna makoina sasanaduna makoina akhoi gi camp meeting gumbada yauduna makoina church members sing oiraga mamai thangda makoina leader oiraga makoina church ki tongan doctrine Bible kel oikraba doctrine kya semdokpa sadokpa asina singbagi maramda makoina kya marum satna shogi church ase laikha tale hojik Seventh Day Adventist church da aikoina division phawba lakhre aduna shorgi mission ado fail oire aduna faithful oiba mi kya marum amadi masin laire samai to dana mahana church khudum chanaba kanna honari isinawsang leader singdi mapana makoina khudum chaningai honari samai to dana akhoi aroibi church Seventh Day Adventist church asibu mahana khudum chaningai gidam mahangna honaba tarabsu mana adumaina honaba tarabsu kaidoba mi kyamarum adi ma ki langda thugani mi kyamarum ma ki question tarangi matungna overthrown togane khudam akhona overthrown adi disip toba mi kyamarum ma ki aran ba takpi tambi ba asigi matungna church ki mi sing asina lauduna mi kyamarum sikne hamni
many haibni majority of ꯑꯩꯈꯣꯏꯒꯤ ꯆꯔꯆꯀꯤ ꯃꯦꯖꯣꯔꯤꯇꯤ ꯑꯌꯥꯝꯕꯁꯦ ꯃꯍꯥꯛꯀꯤ ꯅꯝꯊꯥꯛꯀꯤ ꯂꯥꯡꯗ ꯇꯥꯗꯨꯅ ꯑꯁꯤꯕ ꯐꯪꯒꯅꯤ ꯑꯗꯨꯕꯨ many haibni but not all ꯄꯨꯝꯅꯃꯛꯇꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯂꯦꯝꯍꯧꯕ ꯈꯔ ꯈꯛꯇꯪ ꯔꯦꯝꯅꯥꯟ ꯑꯣꯏꯕ ꯈꯔ ꯈꯛꯇꯪ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯅꯝꯊꯥꯛ ꯇꯧꯕ ꯉꯝꯃꯣꯏ ꯃꯍꯥꯛꯀꯤ ꯂꯥꯡꯗ ꯊꯨꯔꯣꯏ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯋꯥꯐꯥꯎ ꯑꯗꯨ ꯃꯈꯣꯏꯅ ꯁꯟꯗꯣꯛꯀꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯄꯜꯂꯤꯕꯁꯦ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤꯗ ꯑꯁꯤꯗꯒꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯃꯥꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯏꯗꯣꯝ ꯃꯣꯑꯥꯞ ꯑꯃꯁꯨꯡ ꯆꯤꯜꯗ꯭ꯔꯦꯟ ꯑꯣꯐ ꯑꯃꯣꯟ ꯍꯥꯏꯕꯗꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯦꯠꯐꯨꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔꯒꯤ ꯆꯔꯆꯀꯤ ꯃꯤꯁꯤꯡꯅ ꯏꯁꯣꯔꯒꯤ ꯁꯕꯥꯠ ꯑꯁꯤꯒꯤ ꯃꯔꯝꯗ ꯇꯦꯟ ꯀꯃꯥꯟꯃꯦꯟꯒꯤ ꯃꯔꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕꯒꯤ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯑꯁꯦ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯅꯣꯃꯤꯅꯦꯁꯟꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯖꯟꯁꯀꯤ ꯃꯤꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯣꯔꯒꯤ ꯈꯪꯅꯕ ꯑꯣꯏꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯑꯁꯦ ꯈꯪꯂꯒ ꯃꯈꯣꯏꯅ ꯂꯥꯛꯀꯅꯤ ꯃꯈꯣꯏꯅ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯚꯔꯁ 41 ꯑꯁꯤꯗ ꯑꯣꯏꯔꯦ ꯏꯆꯤꯟꯅꯥꯎꯆꯥ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯃꯁꯤꯒꯤ ꯄ꯭ꯔꯣꯐꯦꯠꯁꯤꯗ ꯊꯨꯡꯂꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯙꯔꯃꯗꯒꯤꯁꯨ ꯃꯤ ꯀꯌꯥꯃꯔꯣꯝꯗꯒꯤ ꯑꯔꯣꯏꯕꯒꯤ ꯔꯦꯝꯅꯥꯟ ꯆꯔꯆ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯁꯦ ꯈꯪꯉꯒ ꯕꯥꯏꯕꯜ ꯄꯥꯗꯨꯅ ꯅꯩꯅꯔꯒ ꯃꯈꯣꯏꯅ ꯑꯆꯨꯝꯕ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯄꯣꯊꯥꯕ ꯅꯨꯃꯤꯠ ꯑꯁꯦ ꯉꯥꯛꯇꯨꯅ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯅꯩꯅꯈ꯭ꯔꯦ ꯁꯟꯗꯦ ꯍꯥꯏꯕꯁꯦ ꯃꯤꯅ ꯁꯦꯝꯕ ꯑꯗꯨꯒꯨꯝꯕ ꯀꯃꯥꯟꯃꯦꯟ ꯑꯃꯅꯤ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯅ ꯁꯦꯝꯕ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯁꯕꯥꯠ 3ꯅꯤ ꯁꯨꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯣꯟꯊꯣꯛꯈꯤꯕ ꯃꯤꯅ ꯁꯦꯝꯕꯅꯤ ꯃꯁꯤ ꯕꯥꯏꯕꯜꯗ ꯌꯥꯎꯗꯦ ꯃꯁꯤ ꯉꯥꯛꯄꯗ ꯑꯩꯈꯣꯏꯅ ꯕꯣꯔ ꯐꯪꯒꯅꯤ ꯍꯥꯏꯕ ꯌꯥꯎꯗꯦ ꯑꯗꯨꯕꯨ 7 ꯗꯦ ꯁꯕꯥꯠ ꯑꯁꯤꯗꯤ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯗꯨꯅ ꯃꯁꯤ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯂꯩꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯚꯔꯁ 42ꯗ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯊꯪ ꯆꯪꯁꯜꯂꯛꯄ ꯂꯥꯟꯗ 42 ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯅꯩꯅꯔꯁꯤ he shall stretch forth his hand also upon the countries ꯑꯗꯨꯒ ꯃꯊꯪꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯦ countries ꯍꯥꯏꯗꯤ ꯂꯩꯕꯥꯛ ꯃꯌꯥꯝꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯀꯅꯤ countries ꯍꯥꯏꯕꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯁꯤꯗꯁꯨ and the land of Egypt shall not escape countries ꯍꯥꯏꯕꯁꯤꯒ land of Egypt ꯍꯥꯏꯕꯁꯤꯒ ꯃꯁꯤ ꯆꯞ ꯃꯥꯟꯅꯩ ꯃꯗꯨꯅ ꯏꯖꯤꯞꯀꯤ ꯂꯝ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯑꯣꯏ ꯍꯥꯏꯕꯅꯤ ꯏꯆꯤꯟꯅꯥꯎꯆꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯁꯦ ꯃꯗꯨꯗꯤ countries ꯑꯃꯁꯨꯡ ꯏꯖꯤꯞ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯁꯤꯝꯕꯣꯂꯥꯏꯖ ꯃꯥꯒꯤ ꯃꯤꯅꯤꯡ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯥꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯔꯥꯏꯇꯔ ꯑꯦꯂꯦꯟ ꯖꯤ ꯋꯥꯏꯠꯅ ꯇꯦꯁꯇꯤꯃꯣꯅꯤ ꯐꯣꯔ ꯗ ꯆꯔꯆ ꯚꯣꯂꯨꯝ 5ꯒꯤ ꯄꯦꯖ 217ꯗ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏ The church has turned back from following Christ her leader and is steadily retreating toward Egypt ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯔꯆꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯂꯨꯆꯤꯡꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯨꯡ ꯏꯟꯅꯕꯒꯤ ꯃꯍꯨꯠꯇ ꯏꯖꯤꯞꯇ ꯑꯣꯏꯅ ꯃꯃꯥꯏ ꯂꯩꯔꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯁꯤꯗ ꯑꯃꯨꯛ ꯍꯥꯏ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯃꯥꯒꯤ quotation ꯑꯃꯗ ꯑꯃꯨꯛ ꯍꯥꯏ manuscript volume 10 page 240 the Lord of Israel is to execute judgment upon the gods of this world as upon the god of Egypt Egyptki ꯂꯥꯏꯁꯤꯡꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯖꯁ ꯕꯤꯆꯥꯔ ꯇꯧꯕꯒꯨꯝꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯥꯏꯁꯤꯡꯒꯤ ꯃꯊꯛꯇꯁꯨ ꯇꯧꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯋꯥꯔꯜ ꯑꯁꯤ ꯏꯖꯤꯞꯀ ꯑꯩꯈꯣꯏꯅ ꯆꯥꯡꯗꯝꯅꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯏꯖꯤꯞ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯈꯪꯅꯩ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯊꯤꯖꯝ ꯃꯔꯨꯑꯣꯏꯅ ꯀꯝꯃꯨꯅꯤꯁ ꯆꯠꯄ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯒ ꯃꯗꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯦꯝꯍꯧꯔꯤꯕ ꯁꯔꯨꯛꯁꯤꯡ ꯃꯁꯤ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯕꯨ ꯋꯥꯔꯜ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯅ ꯈꯪꯅꯩ ꯃꯔꯨꯑꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎ ꯌꯧꯕ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯝꯁꯤꯡ ꯃꯁꯤꯕꯨꯁꯨ ꯑꯩꯈꯣꯏꯅ ꯏꯖꯤꯞ ꯍꯥꯏꯕ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯈꯪꯅꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯏꯖꯤꯞ ꯄꯟꯈ꯭ꯔꯦ ꯏꯖꯤꯞ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯑꯦꯊꯤꯖꯝꯕꯨ ꯈꯪꯅꯩ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯦꯊꯤꯖꯝ ꯏꯁꯣꯔꯒꯤ ꯃꯔꯛꯇ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯂꯝꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯅꯩ ꯑꯗꯨ ꯍꯥꯏꯔꯤꯕꯁꯦ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯑꯣꯏ ꯍꯥꯏꯕꯅꯤ ꯚꯔꯁ 42ꯅ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯕꯗꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯅꯥꯟꯊꯣꯛꯑꯣꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯍꯥꯛꯀꯤ ꯈꯨꯄꯥꯝꯗ ꯃꯍꯥꯛꯅ ꯆꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯂꯣꯏꯅ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜꯂꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯍꯥꯛꯅ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯄꯜꯂꯤꯕꯁꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯅ ꯃꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯚꯔꯁ 43 ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯊꯪꯗ 43 44 45 ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯁꯦꯔꯤꯁꯇ ꯑꯩꯈꯣꯏꯅ ꯅꯩꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯣꯛꯑꯁꯤ ꯏꯆꯤꯟꯅꯥꯎꯁꯤꯡ
ꯑꯗꯨꯅ ꯃꯁꯤ 41ꯗ ꯍꯥꯏꯔꯤꯕꯁꯦ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯆꯔꯆ ꯑꯃꯨꯛ ꯑꯔꯣꯏꯕꯒꯤ ꯃꯈꯥ ꯑꯣꯏꯔꯤꯕ ꯔꯦꯝꯅꯥꯟ ꯆꯔꯆ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯏꯁꯣꯔꯒ ꯄꯥꯎ ꯁꯟꯗꯣꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯒꯅꯤ ꯃꯁꯤꯒꯤ ꯆꯔꯆ ꯑꯁꯤꯒꯤ ꯃꯤ ꯀꯌꯥ ꯑꯃꯔꯣꯝ ꯃꯍꯥꯛꯀꯤ ꯅꯝꯊꯥꯛ ꯃꯈꯥꯗ ꯇꯥꯒꯅꯤ ꯑꯗꯨꯕꯨ ꯃꯤ ꯈꯔ ꯈꯛꯇꯪ ꯍꯥꯏꯕ ꯏꯟꯕ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯄ ꯃꯤ ꯈꯔꯗꯤ ꯃꯍꯥꯛꯅ ꯃꯥꯡꯍꯟꯕ ꯉꯝꯃꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯌꯦꯡꯅꯕ ꯑꯣꯏꯔꯝꯕ ꯏꯁꯣꯔꯒꯤ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕ ꯁꯕꯥꯠ ꯈꯪꯗꯕ ꯀꯌꯥꯃꯔꯨꯝ ꯂꯩꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯖꯥꯠ ꯀꯌꯥꯃꯔꯨꯝ ꯑꯁꯦ ꯑꯔꯣꯏꯕ ꯏꯁꯣꯔꯒꯤ ꯋꯥꯐꯥꯎ ꯑꯁꯦ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯁꯦ ꯃꯈꯣꯏ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯀꯤꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯃꯥꯡꯍꯟꯒꯗꯕ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯁꯦ ꯏꯁꯣꯔꯒꯤ ꯔꯦꯝꯅꯥꯟ ꯑꯣꯏꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯟꯕꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯚꯔꯁ 41ꯗ ꯍꯥꯏꯔꯦ ꯑꯗꯨꯒ 42ꯗꯅ ꯃꯍꯥꯛꯅ ꯃꯊꯪꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯇ꯭ꯔꯤꯕ ꯈ꯭ꯔꯤꯁꯇꯥꯅꯤꯇꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯆꯩꯅꯥꯒꯨꯝꯕ ꯀꯝꯃꯨꯅꯤꯁ ꯙꯔꯃ ꯆꯠꯄ ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯒ ꯑꯇꯣꯞꯄ ꯔꯤꯂꯤꯖꯟ ꯆꯠꯄ ꯂꯩꯕꯥꯛꯁꯤꯡ ꯈ꯭ꯔꯤꯁꯇꯥꯅꯤꯇꯤꯕꯨ ꯌꯥꯗꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯑꯦ ꯍꯥꯏꯕꯅꯤ ꯃꯍꯥꯛꯅ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯚꯔꯁ 43 ꯑꯗꯨꯅ ꯃꯊꯪꯗ ꯂꯥꯛꯀꯅꯤ ꯃꯁꯤꯒꯤꯗꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯌꯨ ꯑꯩꯅ ꯃꯇꯝꯁꯦ ꯂꯩꯇꯕꯅ ꯃꯁꯤ ꯌꯥꯝꯅ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯈꯔ ꯇꯧꯔꯤꯕꯁꯤꯅ ꯃꯌꯥꯝꯅ ꯄꯦꯟꯕꯤꯔꯣ ꯃꯁꯤꯅ ꯑꯁꯦꯡꯕ ꯑꯩꯈꯣꯏꯅ ꯑꯦꯟ ꯇꯥꯏꯝ ꯏꯚꯦꯟ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯅ ꯀꯔꯝꯅ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯆꯔꯆ ꯑꯁꯤꯕꯨ ꯃꯥꯡꯍꯟ ꯇꯥꯛꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯅꯣꯡ ꯅꯤꯅꯤ ꯅꯩꯅꯕ ꯃꯇꯝꯗꯁꯨ ꯀꯃꯥꯏꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ 7th-day Adventistꯁꯤꯡꯁꯦ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯀꯤ ꯃꯈꯨꯠꯇ ꯀꯃꯥꯏꯅ ꯇꯥꯔꯛꯏ ꯃꯤ ꯀꯌꯥꯃꯨꯛ ꯀꯃꯥꯏꯅ ꯅꯝꯊꯥꯛ ꯇꯧꯏ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯕꯗ ꯌꯥꯝ ꯀꯨꯏꯅ ꯃꯇꯝ ꯆꯪꯒꯅꯤ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯁꯝꯂꯞꯅ ꯍꯥꯏꯖꯔꯕꯅꯤ ꯑꯗꯨꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯈ꯭ꯔꯕ ꯅꯩꯅꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯗꯥꯅꯤꯌꯦꯜ 40ꯒꯤ 41 42 ꯑꯁꯤꯗ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯊꯥꯈ꯭ꯔꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯕꯤꯗꯨꯅ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯆꯕ ꯉꯝꯕ ꯑꯔꯣꯏꯕ ꯑꯩꯈꯣꯏꯁꯨ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯀꯤ ꯁꯩꯇꯥꯟꯒꯤ ꯃꯀꯨꯕꯥꯝꯗꯒꯤ ꯑꯩꯈꯣꯏꯅ ꯀꯜꯍꯧꯕ ꯅꯍꯥꯛꯀꯤ ꯍꯥꯏꯕ ꯏꯟꯕ ꯑꯆꯨꯝꯕꯒꯤꯗꯃꯛ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕ ꯕꯥꯏꯕꯜ ꯍꯥꯏꯕ ꯑꯗꯨ ꯈꯛꯇꯪ ꯏꯟꯕ ꯃꯤꯅ ꯍꯥꯏꯕ ꯃꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯔꯥꯟꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯨ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ